Mamang chahi gi me ahumda mirei bakti gi lakpa narco cookie terrorist singna iramdam Manipur da landarakuna maitai kya gi yum maitha kiba mara leijadraba mioi kya gi punsi lom kiba thogdok kya dubo ningsingba amadi tungda asigumna thogdok amuk thoktanaba miyamna ningsingduna leinaba imalai bakta singnarakpa numit haiba hiramda nomagi oiba miyam gi khananenaba meefam ama Federation of Civil Society Folks Manipur na sinduna yangoi ningthau Community Hall Bisnupur ngasi pangthokrai Maitai gi khulngakpada thawai katkraba amadi khulai Paiba cookie singna minungsi laitana hatokraba thawai singi mafamda laisu katuna amadi minute ama tumina leptuna ikai khumnaba utke Tharumga mari lenana Fox ki president Thoidingjam Manihana phongdokibada mapan lebakta gi sangsilakpa phurup amana landarakuna maitai gi yum kaya maitha kiba isesel kya ijanmangan kiba puari gi masak thian kiba thogdok sahi fare maramaduna matungda asingumba thogdok amuk hana thoktanaba amadi miyamna ningsingduna lehaunaba thormasi pangthokpani Masida tongan-tonganba Manipur kanaba thorakpa lupsingna tongan-tonganba wakhalonda ngasi thorom pangthoknari sahi asida tongan-tongana thorom pangthoknaragasu lakadoriba sahi singdadi amatoina punsinduna manaba wakhalon amada pangthokminase aikhoi masel singthanagumsi sawatminase punsillaga apunbagi pangal sagatminase haike Manipur da sigumlaba mapandagi lakpai illegal migrants singna Manipur gi sigumlaba sikuloina saliba puari da amuba kalitation lamda numit ase Akan sehingga di kami mana kanda, kami karena Mamang fajar kanda, karena title pola kanda, kung kau nasi alam kada ba adu gula naming ado, tim ado lalu kanda kau pangku mana saya buat, apa kau rezeki kau tahu saya lalu kau rezeki, ado nak kau lepas miam lingjen mana sih, aku ni lingjen mana kanda, aku lagi kau nak lakukan apa ni, aku ni lingjen mana terkadi, yang apa nak aku kudum sengit ini, mana lagi buat community sih aja, unity sahaja kanda, aku buat lepas ama, nungai lepas ama, santi lepas ama, aku siam nana bagi teman kita. Kaya itu gumaba convention amadi ako'y na hariba na may nasiningsing bigit para masipagod sa kanila.